package, medical tourism, medical loan facility, online doctor consultation asimbadasu 10 to 30% ki khudongchaba India Health Card holder singda bizari. Kanabasing asi launabagidamag ngasima Google Play Store da sangbiduna India Health Card app download tawbiu amadi membership enroll tawbiu. Download India Health Card app today. Please share. HIV हाइबसी लंबी मरी खक्तदा मियोय अमदगी अमदा सिंदे HIV positive ओइबा ममा मपादगी मचादा मी अमगा बेतुम सिरिन वाइडुना सिजनबदा HIV संदोई सखंगदब मियोय सिंगा कोंडोम यावदना युमान मरी थंब मतमदा HIV संदोई अना लायंग द इकाप मतमदा HIV टेस्ट तौदबे इकापलबदी HIV संदोई चांग नायना अमदी नियम चुमना कोंडोम सिजनबना HIV देगी ngakthokpam sexual transmitted infection STI हाइबदी फिनुंगी लाइना दगी सुंगा थोपंगमी अदुगा अंगांग पामद्रबदी कोंडोम सिजनबियो HIV हाइबा भाइरस असिना मिपुंग खुदिमक सोखली मसिगी नमखै लेते चही कांगलुब लाइनिंग अमदी नुपा नुपी अंगांग खाइदे मसिना मी अमदगी अमदा मथंग मथंग संदोपंगमी अइना दोम सिंगनरी HIV टेस्ट तौनबगी दमकता अइना दोम सिंगनरी कोंडोम सिजनबगी दमक अइना दोम सिंगनरी नसाबु प्रोटेक्ट तौनबगी HIV AIDS की मरमदा हेना कुपा मरम खंगनबगी दमक AIDS toll free number 1097 दा फोन तौबी इंग्लिश हिंदी नत्रगा मणिपुरी दा वारी साबे यागनी नाको AIDS ऐप सु डाउनलोड तौबियो अमदी सिजनबियो अहानबदा मरुओइबा पाव तमुदा मणिपुर की ऑक्टो ड्राइवर अनि हाथख्रब तुंगदा इंडो म्यांमार बॉर्डर दा उंखतनरे म्यांमार आर्मी की सेंट्री पोस्ट मई थाख्रे खुंजा सिंह नुंग थानबदा असो अपन यावनख्रे लाइरबा मियाम की पुंसिरोंदा अहेनबा सैथेंग डोमेस्टिक LPG सिलेंडर अमगी ममल लुपा यांखै हेंगतख्रे कसारगी इसाउ मायोकनरिबा मियामदा यूनाको मदी नेट फीना तेंबांग पोलमसिंग यंथोख्रे हाइदे कोविड की फिबम किनिंगाई ओइरकले मियोय कुनगनी थोय हौखिबा पुंकुनगा मरीदा पॉजिटिव ओइदे मणिपुरदा संगलकपा मिपुंग खुदिंगमक स्क्रीनिंग तौननबा मरी लेनबसिंगदा खंगहनख्रे इजई तुरेलदगी यावना हक्सांग अनि फंगले पुना असीबा हक्सांग निफुगा मापन सुख्रे इम्फाल ईस्ट सॉलिड वेस्ट ट्रीटमेंट प्लान अमा साननबा लम थीरे इम्फाल की अमोटपसिंग हेना खोमगतपा ngamlagani हाइना मिनिस्टर खेमचाना फोंदोरकले खुदक्तगी MLA मिनिस्टर सिंहबु हार येलहनबिगनु हाइना लौसाना एग्रीकल्चर ऑफिस दा थोमजिनख्रे मिथाडोन ट्रीटमेंट ड्रग तलाइसुरोबसिंग दा अनोब पुंसिरोन पीरे हाइना डॉक्टर लेनिन ना फोंदोख्रे कोविड की प्रिकॉशनरी डोज कापगी मतम था 5 तरुकता टेंसिल हनख्रे अमदी संगाई बोहंथना येंगबदी नते असेंग स्टेट एनिमल पोनीना ओइफम थोई हाइना लेसेंबा सना जावबना फोंदोरकले ngarang Manipur da oiriba phibam se khoi masel pukchen sengnada badagini haina su phongdokhre khurumjari morning newspaper reading tabiri basingbo pusparani laisramna taram noksari ngasi ingen gini pani pan by english ngani kungani thoi july ki tarik 8 sagol se numit asigi maru oiba pausing miam da pijari Myanmar gi
Saigang region gi Tamu town da Manipur dagi tamin macha octo rickshaw driver ani nahan ayuk pung 12 rom tabada sakhangdaba singna nomina kaptuna hatkhra batungda laibak ani gi marakta yamna chauna ungkhatnare khoisaunaraba miyam horaktuna Myanmar maikaida changsinduna lanmi gi sentry post ama mai thakre leiba ani gi miyam gi marakta nung thanarakpadagi misam miyam asok apan nangle Thawdok thokphamdagi phangba pauna hai Myanmar manungda nomaina kaptuna hatkraba moreda leiba tamin octo driver ani asigi haksang Manipur police ta ngarang su singnarakidre haire nahandagi sinaraklagani hairaklaga sinaraktabagi matangda miyam nungnangna leinari ngai cherakta kanagumba kharana Tamu hospital dagi asiba haksang ani adu Myanmar lanmina puraga mai thadokre haiba tonga sandorakhi haire Tonga asina maram oiraga nahandagi khoirang khoisaunana leiriba miyam adu thuna yangna thongnarakhi amasung more 1 number 2 da leiba sunrise ground da pulap punki tonga tongan bakanglup ki mioi lising amaromna Myanmar lanmi gi thawong adu yamna kanna yaningdaba phongdoknabaga loinana miyam gi achauba mob ama tholakhi mob aduna ngamkhai wang malansinduna Myanmar rom da sangsinki amasung inak nakpada leiba Myanmar lanmi gi sentry post attack tawki Leiba asida military junta na lengak pasin khraba tungda democracy pamba miyamga akanba nongmai kapnarakpagi thawdok kaya marum thokhibana maram oiraduna hairiba sentry post asida Myanmar army ama phawba leikhide maduna maram oiraga khoisaunaraba miyam aduna sentry post adu mai thadokhibane thawdok asigi tungda leiba anigi miyam hongnarakhi Myanmar masa kaya su makhutta thang paiduna thoknarakhi Mafam adumaktada Myanmar masa singa Manipuri masa singa nung langnarakhe thawdo aduda Manipuri masa ani makokta nung napanduna sokhe Myanmar gi maikaidana mioi mari sokhe thawdo adu thokraba tungda Manipur police ki masing yamlaba kangbu sing sangsinkhre Assam Rifles ki personnel singsu mapung phaba lanmi gi section thoranga loinana mafam aduda position logduna laikhe Khoisaunaraba miyamna Assam Rifles da nomai kapnana bataksinki nomai kapu yade haduna munge phawba taunakhi haire nakal ani gi marakta yamna chauna ungkhatnarakpana maram oiraduna More town da district magistrate CRPC gi section 144 gi makhata ba yathang ama thoktriba phawba athingba thamsinkhre Sakthong gas ki mamal cylinder amada lupa yangkai amukasu hengat ki baga loinana Manipur da kg 13.2 gi sakthong gas refill tawraba cylinder amagi mamal lupa 1,500 mari dasmik manga yaukre Thawbal district tadi cylinder amada lupa 1,500 manga yaukre hariba mamal asi home delivery gi charge yaudri haire India ki maru oiba oil marketing company singna cylinder amada lupa yangkai hengatna ba lepkhibane naungna mamal hengatki ba si yenglaga kg 13.2 gi nan subsidized LPG cylinder amagi mamal Delhi da lupa 1,000 sumna yangkai ga humdoi yaukre Imphal dana cylinder amada lupa 1,500 mari dasmik manga yaukre mamal hengatki ba si mapung oina malemgi kaithelda Sungdoktri bathaugi mamal asi hengalakpadagini haire Manipur gi oina Imphal East district Imphal West district Bisnupur Chandel Kaksing Kamjong Kangpokpi None Senapati Tamenglong Tengnopal amasung Urkhul district ta cylinder amagi mamal asi lupa 1,500 mari sumna paisa manga yaure Jiribam amasung Churachandpur district na cylinder amagi mamal lupa 1,100 maubudraga taruk yaure Thawbal amasung Ferjol district na cylinder amagi mamal asi lupa 1,100 manga yaure LPG gi mamal hengaliba si tharaga haukiba me thadagi pabada ahumlak suba hengalakpane sahi asigi me 18 da kg 13.2 lumba sakthong gas ki cylinder gi mamal asi lupa ahum paisa yangkai hengatke Madugi mamangda Mars 22 da cylinder amada lupa yangkai hengatkibane
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 8ꯇꯁꯨ LPG ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 50 ꯍꯦꯟꯒꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ LPG ꯁꯤꯂꯤꯟꯗꯔꯒꯤ ꯃꯃꯜ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 1 ꯅꯠꯇ꯭ꯔꯒ 15ꯗ ꯑꯣꯏꯜ ꯃꯥꯔꯀꯦꯇꯤꯡ ꯀꯝꯄꯦꯅꯤꯁꯤꯡꯅ ꯍꯦꯛ ꯂꯦꯞꯄꯒꯤ ꯊꯕꯛ ꯇꯧꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ PM ꯎꯖ꯭ꯋꯂꯥ ꯁ꯭ꯀꯤꯝꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ LPG ꯁꯤꯂꯤꯟꯗꯔ 12 ꯆꯍꯤ ꯑꯃꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯜꯂꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯁꯕꯁꯤꯗꯤꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯐꯪꯍꯜꯂꯝꯕꯅꯤ꯫ ꯁꯦꯟꯇꯔꯅ PMU ꯁ꯭ꯀꯤꯝꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯈꯛꯇꯗ ꯁꯕꯁꯤꯗꯤ ꯄꯤꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ LPG ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯗ ꯐꯪꯂꯝꯕ ꯁꯕꯁꯤꯗꯤ ꯑꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ डोमेस्टिक LPG सिलिंडर खक्ता नतना केजी 18 की कमर्शियल सिलिंडर सिंगी ओइनदी लुपा 9 गा पैसा 50 हंथखरे। लोइनना मसीगी ममल असि दिल्लीदा सिलिंडर अमदा लुपा 2,000 गा 12 पैसा 5 दा हंथखरे। ममल हेंगतख्रबा मतुंगदा LPG सिलिंडर अमगी ममल असि असमदना लुपा 1,100 सुमना अनि अरुणाचल प्रदेश लुपा 1,119 पैसा 50, मेघालय लुपा 1,110, मिजोराम लुपा 1,105, नागालैंड लुपा 1,192, सिक्किम लुपा 1,105 पैसा 50, लोइनना त्रिपुरा लुपा 1,112 पैसा 5 यौख्रे हाइरे। मणिपुर हौखिबा चयोल खरा असिदा कोविड पॉजिटिव ओइबगी सांग लेप्तना वांखलगलिबा असिगी मखा चथरकपा ओइना हौखिबा पुंग 23 असिदसु मियोय 22 पॉजिटिव ओइबा थेंगनदुना हौखिबा था मरी रोमगी मनुंगदा ख्वादिगी यामना पॉजिटिव ओइबा थेंगनखिबा नुमित ओइरे। हौखिबा पुंग 23 असिदा सैंपल 250 टेस्ट तौबदा मियोय 22 असि पॉजिटिव ओइबा थेंगनदुना पॉजिटिविटी रेट 9.1 हेंगलखिबने। मणिपुर याउन इंडिया की मफम क्या कोविड लाइचत संदोरकपगी सांग वांखलगलिबा असिगी येंगलगा स्टेट असिदा संगलकपा मिपुम खुदिंगमक स्क्रीनिंग तौबा हौरगनी। लोइनना सिंगनबा याउरबदी कोविड टेस्ट फावबा तौरगनी हाइना मणिपुर लेंगा की हेल्थ सर्विसेस की डायरेक्टर डॉक्टर के राजोना थादोरकपा चेरोल अमना खंगहलगले। स्टेट असिदा संगलकपा मिपुम खुदिंगमक स्क्रीनिंग तौबगी थबक खुदक्तगी पाइखतपा हौरगनी। मसिगिदमक चुराचांदपुर की ओइना बेहियांग अमसुंग सिंजोलदा टेंगनोपल की ओइना मोरे गेट नंबर 1, 2 अमदी ICP दा कामजोंग की ओइना नंबीसादा सेनापति की ओइना माउ गेटा जिरीबाम की ओइना जिरी गेटा अमसुंग इम्फाल वेस्ट की ओइना बीर टिकेंद्रजीत इंटरनेशनल एयरपोर्ट ता स्क्रीनिंग चथगनी। लोइनना स्टेट असिदा संगलकपा CFF पर्सनल सिंगी कोविड टेस्ट तौननबा मखोई यूनिट सिंगना तंगाई फदबा थौरांग पाइखतगदबनी हाइना चेरोल असिना मखा तारे। कोविड-19 कमल कंट्रोल रूम न थादोरकपा चेरोल असिगी मतुंग इना स्टेट असिदा नौनो पॉजिटिव ओइख्रबसिंग असि इम्फाल ईस्टगी 5, इम्फाल वेस्टगी 13, बिष्णुपुरदगी 1, काक्सिंगदगी 1, सेनापतिदगी 2, उरखुलदगी 1 अमसुंग चांदेलदगी 1 यावरी। मखोइगा नगनरंबसिंगी खुंगुलिबा अमदी मखोइगी लेफमसिंग कंटेनमेंट एरिया ओइना लाउथोकपगी थबकसु पाइखतपा हौख्रे। नौनो पॉजिटिव ओइखिबसिंग असि थारगा हौजिक फावबदा लेबा असिदा लाइचत असि पॉजिटिव ओइखिबा अपुनबा मिसिंग 1,38,9 395 यौदुना एक्टिव केस 89 लैरे। लमदेंगदा लैरिबा सॉलिड वेस्ट मैनेजमेंट प्लान असिगी मथक्ता इम्फाल ईस्ट डिस्ट्रिक्ट सु अतोपा प्लान अमा लिंखननबा लमथिरी हाइना महुत मिनिस्टर युमनाम खेमचाना फोंदोखरे। ngarang इम्फाल म्युनिसिपल कॉर्पोरेशन की ऑफिस ता नौना थुंगलखिबा सॉलिड वेस्ट कंपैक्टर मेचिन अमा लॉन्च तौबगा मरी लेनना मिनिस्टर ना हाई
ꯀꯝꯄꯦꯛꯇꯔ ꯃꯦꯆꯤꯟ ꯑꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ 13 ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯁꯦꯟꯐꯝꯗꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯂꯨ ꯅꯥꯟꯅ ꯊꯝꯅꯅꯕꯒꯤꯗꯃꯛ ꯀꯝꯄꯦꯛꯇꯔ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯇꯟꯖꯥ ꯂꯥꯛꯂꯦ꯫ ꯀꯝꯄꯦꯛꯇꯔ ꯑꯁꯤꯗ ꯒꯥꯔꯤ 14-15ꯅ ꯄꯨꯒꯗꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯄꯨꯜꯂꯞ ꯆꯞꯈꯥꯏꯔꯒ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯤ꯫ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀꯝꯄꯦꯛꯇꯔ 3 ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯀꯩꯁꯥꯝꯊꯣꯡ, ꯁꯤꯡꯖꯃꯩ ꯑꯃꯁꯨꯡ ꯋꯥꯡꯈꯩꯗ ꯑꯃꯃꯝ ꯈꯤꯟꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄ ꯍꯧꯕꯤꯔꯣ꯫ ꯄꯠꯊ ꯄꯨꯝꯊꯒꯟꯕꯁꯤꯡꯅ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯥꯏꯗꯣꯛꯂꯕꯗꯤ ꯃꯁꯤ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯐꯝꯗ ꯈꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯦꯡ ꯈꯛꯇꯗ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗꯁꯨ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯤꯡꯈꯠꯅꯅꯕ ꯂꯝ ꯊꯤꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯧꯁꯥꯜꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯃꯇꯝ ꯆꯥꯅ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯅꯍꯥꯟꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯐꯥꯏꯠ ꯐꯣꯔ ꯔꯥꯏꯠ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯊꯧꯃꯤꯁꯤꯡ ꯑꯁꯤꯅ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯁꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯆꯨꯔꯥꯃꯅꯤꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯒꯗꯕ ꯌꯨꯔꯤꯌꯥ ꯌꯦꯟꯕꯒꯤ ꯊꯕꯛꯇ ꯌꯥꯎꯁꯤꯜꯂꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯇꯣꯛꯇꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯂꯧꯁꯥꯜꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯌꯥꯎꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯅꯕ ꯂꯣ ꯑꯃꯗꯤ ꯄꯣꯂꯤꯁꯤꯁꯤꯡ ꯁꯦꯝꯅꯅꯕ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯗꯕ ꯃꯑꯣꯡꯗ ꯌꯨꯔꯤꯌꯥ ꯌꯦꯟꯕ, ꯆꯦꯡ ꯑꯃꯗꯤ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯗ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨꯔꯤꯌꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯈꯪꯅ ꯈꯪꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯊꯧꯁꯥꯗꯅ ꯂꯩꯕ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯨꯔꯤꯌꯥ ꯆꯥꯏꯕ ꯌꯥꯔꯕ ꯃꯇꯝꯗ ꯌꯨꯔꯤꯌꯥ ꯐꯪꯗꯕꯒꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔꯁꯤꯡꯗ ꯂꯧꯃꯤꯅ ꯂꯟꯗꯥꯕꯒꯤ ꯃꯊꯛꯇ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯌꯥꯎꯕ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ Assam Barak Valley gi UNACO Financial Services Private Limited amadi the Northeastern Development Finance Corporation Limited netfi khusamnaduna ising ichaugi awaba kham thengna mayoknariba Kasar district ki manungda leiriba miyamda tha asigi ani dagi horaga tengbang potlam kya marum yenthokre hairi
Kasar district ki manung chana laiba Lakhipur, Silsar, Sonai, Kailan amadi Udarbon gi khunja lising amaga chani romda cheng hawai alu acha thau sapon biscuit amadi thumna singba nomagi changdaba yadraba potlam kaya marum yenthokibani panbaya badi Assamda tha amaromgi mamangdagi hauna achoba ichau mayoknaduna state asigi district kharagi miyam kham thengna awaba thengnari bani masida maitei singna namna khundaba Kasar district ki mafam kya dasu ising thumjin kibadagi mafam asigi miyamna mateng pangbinanaba Manipur lengak amadi mari leinaba singi pukning singsilakhiba laikhrabani Mamang thagi tari kunggamapan amasung kuntragi lonaba hingi nongyai matungda None district ki Marang Singh Part 5 Makhwam gi area da rail lambi sembagi thabak thoram sing tauriba company singi miyoi sing amadi Samaga sumna tare suba territorial army ki personnel singa lairiba mafamda singning khairaktuna pulap nansin kibagi laibak thiraba thodokta nahan phawbada phangba ngamdana leirakhiba haksang taramari ki manungda ani ngarang nungthil pung 3:30 tarakpada thodok thokpamga nangnana leiriba Ijai Tureldagi ama yauna miyoi ani phangba ngamkhre Joint Rescue Team na ngarang phangkiba haksang ani sigi manungda amana Samaga sumna tare suba territorial army ki B company gi subedar Umesh Lamani hainasu masakhang bangam kre mahaki haksang tharaga Hauzik phawbada thodok thokraba matungda phangba apunba haksang nifugamapan sukre panbaya badi thodok thokhiba numitu maktada hingna kalhokhiba territorial army gi personnel taretna hauzik mantri pukhi gi IGAR West ki military hospital da layeng libani aduga atopa personnel mangana Guwahati gi Samaga Yankhai Mathoi Suba West Hospital Mafam asida layeng baga loinana personnel amana Leimakhongi Chamaga Marifu Humdoi Suba Military Hospital da laikanari bani Ahanba thodok thokhiba numita kanba ngamkhiba miyoi 19 adugi manungda VSC company gi miyoi 5 su yauri bani nahan gi oina joint rescue team na haksang amata phangba ngamkhidrabasu ngarang Taret ni chalakpa numita territorial army gi subedar amagi yauna haksang ani phangkhibaga loinana wathoriba haksang tarani thoisu phangnanaba thibagi thabak leptana sathakigani haire Sahisa kayadagi sana leibak Manipur bu ngahak lakhibagi thabak thorom singda lamdam asigi sagol poni haina khangnariba sina asoba thodang lawki loinana yumlon naba leibak singna landarakpa matamda thengnakiba lanpham singdasu ponina maraibaki damak kathokpa amaga loinana lanmi singa punna lantheng minakhi maram maduna sangai budi miraiba natte adubu taseng state Animal asi aigi oinadi sagol ponina oihaningi haina Rajya Sabha gi MP Ningthau Leisemba Sana Jaubana phongdokkhre wafam asingarang Imphal East ki manung chanba yengang pokpigi Emmanuel English School da Bir Tikendrajit University gi rural campus ama hangdokpagi thoromda phongdokhibani Poni haina khangnariba sagol asi ireibak iramdam asi ngakbada chahi lising kayadagi asoba thodang lawduna lakhibata natana polo haiba malem sinba thungna maming leiraba masana asisu hawdokhi adubu laibak thibadi poni haiba sagol makhal asi iramdam asida sumnagi sagol lising amaromta ngaisilakle Chief Minister Nongthombam Biren gi mityeng makhadadi poni bu kanana bakan bathakta thorang thosil kaya paikhali Sangai hariba sa makhal asisu iramdam asigi oinadi yamna tangna phangba malemda ani suna leitraba sa makhal amani adumakpu tasengna munna khantharuragadi sagona
state animal oipham thoi atopa state ta tiger project paikhatpagumna manipur da su pony project ama paikhatnana bagidamak handak pangthokadoriba parliament ki session da pukhatuna taksingani haiki akhoi na tawriba thabak sing ireiba kini haina khanduna thabak tawminasi ngasi haukiba mirol singda nationalism gi wakhalasi irei leitabagum tawi ireibak iramdam nungsisi iramdam gidamak karigumba khara taunanaba honaminasi tasengna hairabada aikhoi gi iramdam manipurda ngasigi phibam asida leiriba asi aikhoi maselna pukchen sengnadabadagi oiribani hainasu phongdokhi haukiba sahi kunthra muki mamangda tampak amadi chingi lamsingda chatpa matamda ngaihak pothaba matamda aigi miyamda karamba matamda afaba ising afaba education phanghanba ngamgani haina nungnangduna lakpani adubu ngasidi miyamgi thogal taunanabagi tanza adu phanglabanina lepa leitana thabak kaya pangthokli haukiba matam singdu ngasidi pamuba phaurakle hauji pungkunga mari thabak surabasu awatpa kaya adumak leibagi wakhalon ama phauri Imphal East manung chanba yangang pokpida Bir Tikendrajit University gi branch ama hangdorakpa asida Rajya Sabha gi MP ama oina tawba yaba thabak thorom sing leiragadi takpiyu angamba thodang lawjage hainasu mahangna makha tana phongdokhi Mayai kaba drakta laisu duna leiraklaba naha kaya bu punsi gi hingbagi mahau khangna anoba mayon amada lakhanana bahona bada mithadone maintenance treatment na chawna mateng pangle asigumba layeng pathap asibu miyamna khangna bagi chang watli haina regional resource coordinating center gi nodal officer oriba regional institute of medical sciences department of psychiatry head professor dr rk lenina phongdokre mithadone maintenance treatment asi mapung oina mayai kya bachinjak ta laisuraba mioi amana mahangna pamliba nisa adu phanglaktaba matamda awaba mayokna badu kokhanbaga loinana hidakna mahaki apamba adugi mahut sillaga layeng bane Nisagi mahut singadoriba hidak asisu opioid ni loinana heroin number 4 adugi mahut opioid asina sinbane hana makhoina sizinariba mayai kya bachinjak adudi lona yadaba drug ni mamalsu sini haiba leite kaya yamna senglibage haibasu khangde adumoinamak mithadone asidi ningthina quality control toraba amasung laingakna lemna pibana makhoida sel thumgi potlum laihande maduna crime tawbagi sang hanthahalle loinana hana nisa thiba chatpagi phibam ama lairamba du lairaroi loinana mahakidamak hidak adu khaktuna thamlabane pumnama asina nisa sizinaba mioi aduda imung manungna yenglamba mityengdagi hongdoklaga achumba mayol amada lahanduna imung manunggi mari phagalhanba ngamhalli layeng pathap asi chathariba mioi adu mahaki nomagi hidak thakpa chatpa matam adu kaithoklaga atopa thabak singda lemhoriba matam adu sizinabana miyamga totna tinabagi chang hengatle aphaba wakhal khanba ngamhalle haiki harm reduction ki manung chaliba mithadone maintenance treatment asidadi relapse tabagi wafam thoina leite mioi aduna masama u pharaba tokning bagi apamba leitriba phawba hidak asi sabada thoina matam kakte masi haksang su thoina sokningai oide mithadone sizinaduna layeng liba mioi sing asigi manungda matam khara saram laba patungda mahaki dos asi hanthazarage hairakpa yawi makhoi sing adu tapna tapna sangchhillaklaga pura thado anbasu yawkhre haina doctor na makhatana phongdokhi
COVID-19 ngakthoknaba vaccine gi anisuba dose kapthraba matung ahumsuba precautionary dose kapagi matam asi tha mapan kanaramba ado tha tarukta tensilagani haina Union Health Ministry na phongdokkhre. Hiramasigmari leinana Union Health Ministry gi Secretary Rajesh Bhushanna khuyek piduna laiba asigi state amadi Union Territory singi Chief Secretary singda thaba cherol amada hai haukiba kumja English ani kunga mathoi gi December kunga nipanda ministry na order ama thoktuna precautionary dose kapagi matam asi second dose kapraba matung tha mapan leiraga haibadi cheyol kunthra mapan gi matungda kapgadabani haina khangan khibani adubu malem gi oina honglakliba mawong amadi anoba scientific evidence sing asi kupna nainaraba matungda National Technical Advisory Group on Immunization gi Standing Technical Subcommittee na kupna khanaduna precautionary dose kapagi matam asi tha taruk haibadi cheyol kunga taruk ki matungda tensinanaba warep nakhibane maram asina masagi sahi tara nipandagi yankaiga mapan phawbada leiriba anisuba dose kapkiba tha taruk suraba miyoi singna private covid vaccination center singdagi precautionary dose kapa yaragani adum oinamak masai sahi humpugi mathakta leiba miyoi sing healthcare workers sing amadi frontline workers singi oinadi precautionary dose asi government ki vaccination center singdagi lemna kapa yagani hairi. Lamdam asigi puwariga sagonatuna laklaba Khoirambal Kaithelda leiriba thong nambonbi asibu hanagi saktam ngakna anoba technology amadi method sing sizinaduna semgatnaba Chief Minister na ayapa pikre. Ngarang numidang athengbada Agriculture gi Director Commissioner amadi Manipur lengaki Archaeology Department ki Superintendent yauna miyoi kyana nawa project asigi matangda Chief Minister da video presentation utki maduda Chief Minister nasu department na hogdorakli bawafam aduda ayapa pikibane presna phagba paugi matung ina thong nambonbi assisted archaeology department na sakhanglaba archaeological site ama oiba maramna masibu semjin sajinba matamda mamangaidagi leijaraklaba masak mawong amadi sariba mapot masai singadu sindokpa yaroi haibagi akaknaba kanglol leiribani maram asina thong nambonbi asi nauna semjinba matamdasu hanagumna sagol hawai sununa singba takhairaga semba surkina adumak sagani loinana maduda hapkiba chekki chaw sangbasu hanagi leijaramliba asiga manana semgani adubo hojik leiriba thong asi chahi chamaga marifurom surabanina turel khongnung asida leibada akai atoi ka hena yausilakpa maramna modern technology sing sizinaduna mafam asida anoba thong ama saraga hairiba thong asigi mathakta thong nambonbigi ariba saktam asi thangatuna thamgani loinana mi chathok chasin tawsu makhagi nauna sagadariba thong aduda oina chanagani hairi project asigi damak DPR na chingba hojik phawbagi oinadi saba leitribana chap chaba senpham kaya changadage amadi karamba matamdagi thabak paikhatpa haugadage haibadi khangba ngamdri haina paw asina makhatana phongdorakle. Diarrhea laichatna maram oiraga India gi oina chahi amada pokpadagi chahi manga phawbagi manungda leiba angang lising humfuga mari sihali haina state nodal officer Child Health Dr. A Silviana Phongdokre Wafam asi State Health Division, State Health Society, National Health Mission amasung Directorate of Health Services na sinduna takai ama chathagadaba intensified diarrhea control fortnight hogdokpagi thoromda phongdokhibani Zen Institute of Medical Sciences Manipurgi Conference Hallda hogdokhiba thorom asigi nunggi oiba warol piraduna Dr. Silviana makhatana hai Takai ama chupna sa thagadawriba campaign asi lamdam asida diarrhea na maram oiraga angang amata
sihandaba haiba pandam asida chathabani campaign asina pikliba angang singbu leina asidagi ngakthoknaba thorom kaya paikhatkani angang singbu diarrhea na narakpada ORS khak pithakpagi mathakta zinc tablet pijagadabani haibasi aikhoi khudingmakna khangminagadabani leina asina narabadi ORS pithakadabani haibasi miyoi chada humphudi khangnare aduga miyoi chada kunna zinc tablet su pijagadabani haibasi khangli adubu aikhoi khudingmakna animak pijagadabani haibasi khangminagadabani campaign asigi manung chana asa worker amadi angalwadi worker singi kuthangda miyamda ORS amadi zinc tablet su phangangani haiki Lomi singda urea matam sana phanghalu godown da urea ki stock kayam lairi haiba numit khudingi miyam da khanghalu amadi kanglon kaina urea laloli basing serak piu haiba demand tawduna Manipur Pradesh Congress Committee MPCC na Manipur lenga ki agriculture director da memorandum pisinkhre MPCC ki kisan cell ki chairman S Bidyarani youth leader and Gopilan amasung kisan khet Mazdur Nauria Pakhang Lakpagi President L Maniharna Khuyek Piduna Pisin Kiba Memorandum Asida Pallibadi Hau Kiba Tha Khara Asida State Asigi Lomi Singna Hauzi Hauzi Mathau Tariba Urea Asi Mapung Phana Phangdabagi Wathok Lay Asigumba Phibam Asida Lomi Singna Atangba Mamalda Urea Black Talayduna Sisinabasu Thengnay Thawong Asimak Agriculture Minister na Phongdok Kiba Waphamgi Ona Tainabadani Asigumba black ta urea yoliba miyoi singsu minister na book tawgani haina phongdokhibasu leirabani amarom da hokhiba jun kungani thoida Churachandpur police na Saikot area dagi urea truck kaya phakibagi pausu takhre sairak asida CPI Manipur State Council na Lomi Lup Singa khusam naduna urea matam sana phangandabagi mayokta khongjang kaya su sangchellibane Housing na Lomi Singna Yamnamak Mathau Tariba Urea Asi Loken MLA Singi Kuthangda Yelagani Haibagi Wapam Lakli Matau Karamna Lomi Singda Phangangadawribano Haibasi Achobo Wahang Oire MLA gi Kuthangda Lomi Singda Phangangadawriba Urea Asi Matau Karamna Phangangadawribano Haibagi Guideline Amatasu Thokpa Laitri Masina Maram Oiraga Lomi Singi Pukningda Lengakna Sathariba Urea Yenbagi Thawongda Khangna chanaba yengduna pirabra haibagi chingnabasu leire memorandum asida makha tana paliba waphamdi urban area gi lawpham suklai leitaba mapham gi MLA singda urea pibagi pau asisu angakpa phawi MLA singi khuthangda urea phangangani haina lauthokhiba ikuidana Churachandpur police na hokhiba July 3 amasung 5 gi lonabada Myanmar romda pusinanaba purakhiba urea truck ani Tidim lambi Kolmun village tagi phakhibasu leirabani maram aduna Lomi Singda hakthengnana urea phanghanana bagidamak sabsaba guideline sembiu media gi khuthangda stock ta urea kayam leidibage haibadu numit khudingi miyamda khanghanbiu amadi urea black ta yonba miyoi sing logi oiba cherak pibiu hainasu palli memorandum asi pisiluraba matung Congress ki youth leader and Popilana media da hai BJP lenga asina lamdam asigi Lomi Singi mathau taba urea watana lai haina media da laujarabasu Lomi Singdadi matam sana piba ngamdri BJP ge asigumba lairaba Lomi miyam gi mayokta laiba thawong asibu Congress party na akanba mawngda condemn tawi pisiliba memorandum da yariba demand sing athubada lenga asina thabakta onthokpiu haiki
District Agriculture Officer Kaksingna mathau tauhanduna laumisingda urea phanghangadabani. Kaksing District Agriculture gi Office natraga Kaksing Godown da lakliba July 9 phawbada urea phangandrabadi mathang numit July 9 dagi miyamga khusamnaraga Kaksing District shutdown tawbagi khongjang sangsilagani haina Joint Non-Government Voluntary Organization JNG BHO Kaksing na thadorokpa cherol amada hairi. JNG BHO gi President KSH Biren Singh na khuyek piduna thadorokpa cherol da haukiba June thadagi laumi singna labukta phau pambi maru hunba haukre. July 15 phawbada maru hunbagi thabak loisinnagadawribani loinana masigi tungda numit kharadida urea har hapa haudrabadi phau pambi sing sonba amadi machu ngangchinba hauraklagani. Chinjak tami pal tangdaba haina laurabasu labukta lau suriba laumigi awaba khangsin usinnadrabadi phauthok yamna sang hantharagani hairi. Kaksing District ki laumi singna chiraba matam kaithoktuna amadi yamlaba bara tingna Thawbal District Agriculture Office da urea bag amatang phangnanaba pata amadi Aadhaar copy sing pinanaba chatnari. Madusu kari karamba matamda sungsoi soidana urea phangani khangde phau yonbana sittaba aduga phau pambigi darkar oiba urea na phangdaba phibam asina laumi sing kokta khut hapnare atopa sinpham thiba haunare hairi. Kaksing District Agriculture Office saba loikiba kuire adubo staff amata laitabana Kaksing District ki laumi sing kham thengna ware. Lau suba chatpa tanare lengakna hanna urea awatpa lehaloi haibadu phagi tare. Laumi singna urea matam sana phangalu haina Manipur lengakta hanjin haiduna lakli. Adubo hauzik karamba matamda urea phangani haiba khangba ngamdana leiri. Chiraba tanpham oibana lengakna urea gi matangda laumi singda araiba mawongda amadi lengakna lepa mamal saniga 63 ta urea phangananaba akatnaba thausil ama miyam khangna athuba matamda paikhat pinanaba JNG BHO Kaksingna phongdorakle. Manipur da chanana bagidamak atopa laibak singdagi yongsak laibada lupa crore kaya sading tawriba sigi mahutta lamdam asida yongsak marang kaina thaduna mapa lamda thadok tuna semilon phagatnaba honasi haina Union Minister of State for External Affairs Dr. R.K. Ranjana phongdokre. Makha tarakpada mapangi oiba pau kharadang pijari. Atai political party kayada family politics ki thawong sing sathai haiba BJP gi charge Karnataka gi hanagi chief minister HD Kumar Swamy na yumja kaisa numita yaningdaba phongdokre. Indian Air Force ki damakta short list tauraba candidate kangbu amana yumja kaisa numita Delhi High Court ta wakatuna center na nauna launch tauriba Agnipat scheme na sokhanba tawdana Englishing 2018 gi notification matung ina makhoi gi requirement mapung phahananaba haijakre hairi. Kolkata Police na yumja kaisa numita BJP gi suspend tawkraba Lusingbi Nupur Sarmada amuhana notice amasu issue tawduna July 13 da City Police ki Eastern Sub-Urban Division gi makhada laiba Narkel Danga Police Station da laktuna wahang pahang sing mayok na ba khangan khrai.
Assam state tagi leiba asigi atopa state singda amadi state manungda samu loiriba amadi samu bu thabak sijinnariba singna microchip hap naba Nagaon Forest Department na khangan kibaga loinana Hana khangan kibagi matung ina Assam da lairiba samu sijinnariba miyoi singna microchip happy natraga hapte haibadu athuba matamda khanghalaknanaba notice issue tawkhre haire Haukiba numit kharani asida Mizoram state COVID-19 laina laichat amu hana sandopagi sang khangen hengalakhiba sina maram oiraga state asida lairiba miyamna yamna seksina lainanaba Mizoram Nodal Officer on COVID-19 Dr. Pasau Lanmal Somana warning tawrakhibaga loinana Mamang matamda semkhiba COVID-19 ga mari leinaba chana kanglon sing ngakna chatnanaba miyamda khanghankhre haire Meghalaya gi Chief Minister Conrad K. Sangmana State Assembly manungda khasi amasung garo lon soidana nganghangani haina challenge tawkibaga loinana masi state asigi lon bu chawkhatlanaba honabagi khongthang amani hairi Nong leptana tabadagi Assam da hokkiba numit tarani hena ichau thokpadagi miyoi lakaya awafamda tariba dugi mateng oinana bagi damak government temgbang pibagi thabak chathariba asigi matangda state asigi governor na yengsin binana ba Assam ge Trinamool Congress ta haijakre Tha asigi ani da thokkiba accident gi thodok amaga mari leinana Thauna phana mathau tawkiba state asigi police personnel mangada homgi thausu puriba Nagaland gi deputy CMY Petona lupale singkun kun mana oina piduna pungning thogat kibaga loinana ikai khumna basu utkre haire Lakhimpur gi manung chanba pani gaon da leiba local laisang amada freeze oina leiba Ahal amana sahi nauribi nupi masa amabu nampuda ikai khumnaba manghanki haibagi maralda police na miyoi adu phagatkre Karigumba North Korea na kai haurak pathoklabadi leiba asibu thuna serak pinanaba imjakasha numita South Korea gi president na Yoon Suk Yeol na military da order tawkhre Haukiba April 13 da Karachi University da sathakiba suicide bomb attack adu athingba thamkraba Balochistan Liberation Army BLA amasung Balochistan Liberation Front BLF na punna thorang tawkhibani amasung maduda yumthangnaba leiba amanasu thoidokpa thorang lawkhi haina media report singna phongdorakle Eastern Donetsk province da haukiba pungkunga mari asida Russian lanmi singna missile amadi bomb gi attack sing chathakibada civilian manga sikhre masung atai kunga mathoi aso apan nangkhre haina Ukraine gi official amana phongdokkhre UN Secretary General Antoniana Lieutenant General Mohan Subramanian bo South Sudan da deploy tawriba UN Peacekeeping Force ki commander hapkhre haina leipa pokpa numita General Secretary ki spokesperson Stefan Dujarric na laukthokre yumthangnariba Afghanistan dagi kablakpa rocket manga Uzbekistan gi kha thangba Termez kauba border town da tasilakre haina Uzbek Foreign Ministry na phongdokkhre Handakta leadership challenge amada samnada mai paktuna makhatana pham paiduna leiba ngamliba UK gi Prime Minister Boris Johnson da anauba saitheng piba khongthang amada imjakasha numita minister ahumsu mahaki government tagi resign tawkhre haina media report singna phongdorakle Sanabagi Pauda Anantapura Sports Event
Private Limited na All Manipur Football Association ga khusamnana sinduna North East Women's Football League Tournament Season 1 July 3 tagi kungamari phawba pangthoklagani. Manipur Chess Association gi lamjing makhada Juvenile Club Sagol Bandera Sapam Leirakna Sinduna Club asigi sanglenda chathariba manga suba khuraijam Ramna Ryan Sastri Memorial State Level Open Chess Tournament 2022 gi ngarang manga suba round loiba phawbada Yambem Danabirna point manga amadi RK Bogena point mari makhai phanglaga table gi ahanba madi ani suba maphamda leire. Manipur Cricket Association na sinduna chathariba taruk suba MNC AW Prahut amadi W Ramananda Elite Tournament ki ngarang luang pokpa Cricket Stadium da sanakiba Group B gi match amada Sam Cricket Club Khagem Palina WYC Thobal Wangkhembu wicket mangada maithiba pikre. Thailand gi Pattaya City da tha sigi tarani pandagi kun phawba pangthokadoriba International Jit Kunedo Championship ta India represent taunanaba state ki nupi ani yauna sanaroi tara mathoi khalakle hairi. Soro Ating B Youth Club SAYC na sinduna Hillgard Maninglekai Community Hall da chathariba ahanba Hillgard Mix Kang Tournament ki ngarang sanakiba match amada MNC Ningthembam Kangkhutna United 7 Star Kangkhutpu Pansel Marida maithiba pikre. Poloi Group na sinduna Chingarel Tezpur da laiba Poloi Drop Ground da chathariba ahanba Basanta Kumar Memorial 5-a-side Football Tournament ki ngarang group ki league matching loisin kibaga loinana team nipana quarter final ki damak sem saba loikre. State Suvarto Mukherjee Football Tournament under 17 girls ki ngarang Khumalampa Artificial Turf Ground da hawdokhibaga loinana Faizol district ki Bukpi Government High School Bisnupur district ki Madhumati Government High School amadi Imphal West ki Wangoi High School ahoba numita mai pakre. Amadi Manipur State Kabaddi Association na sinduna Nambol gi lema pokpam mamang lekai da laiba Sandresor Multipurpose Hall da chatharakpa Manipur State Kabaddi Championship ngarang loisin khibaga loinana MDS Camp Lilong Atau Khongna Sub Junior Nupa amadi Nupi aduga LYUC Nambol Lorembam amadi LYPIC Lema Pokpamna Junior Nupi amadi Nupa gi winner oikre. Loisilakpada maroiba paw amuhana. Tamuda Manipur gi Octo Diver ani hatkhrabatungda Indo-Myanmar border da ungkhatna bathokle. Myanmar Army gi sentry post mai thakre khunja singnung thana bada asok apan yaungna khre. Lairaba miyam gi punsironda ahenba saitheng domestic LPG gi cylinder amagi mamal lupa yangkhai hengat khre. Kasar gi saw mayok nariba miyam da yunako amadi net fee na tengbang polam sing yenthok khre hairi. Manipur da COVID ki phibam kiningai oirakle mioi kungani thoi positive oire. Manipur da sanglakpa mipum khudingma screening taunanaba mari leinaba singda khangan khre haire. Sangai bo hanthana yengbadi natte asengba state animal pony na oipham thoi haina MP Leisemba Sana Jawbana phongdokkhre. Izai Turel dagi yaungna haksang ani phangle punna mioi nifuga mapan asiba haksang oina phangbangam khre.
खुदक्तगी MLA मिनिस्टर सिंबु हार येलहनबिगनु हाइना लौसाना एग्रीकल्चर ऑफिसता थोमजिनख्रे हाइरे इम्फाल ईस्ट सॉलिड वेस्ट ट्रीटमेंट प्लान अमा साननबा लम थीरी इम्फाल की अमोटपसिंग हेना खोंगतपा ngamlagani हाइना मिनिस्टर वाई खेमचाना फोंदोखरे कोविड की प्रिकॉशनरी डोज कापगी मतम था 8 तरुकता टेंसिल हनख्रे हाइरे अमदी मिथाडोन ट्रीटमेंट ड्रग तलाइसुरब सिंदा अनौब पुनसिरोन पीरे हाइना डॉक्टर आर.के. लेनिना फोंदोखरे पिजरिबा पाउसिंग असिग लोइनना हौजिकी ओइनदी नुक्तिगी फोंगलिबा पाउसे सिंदगी लौथोकसबा मरुओइबा पाउसिंग मियामदा पिजबा लोइसिनजरे ताबिरिबा सिंगबो अमुका हना पुष्परानी लाइश्रमना खुरुमजरे।